Kuki militantsingna ukrul lambigi mall nomda passenger bus check tawduna ki tujungba pikhibagi tawdoktuna ukrul chawna tension leire. Ngarang ayuk pung 3:30 rom taba matamda Imphal ukrul lambigi mall nom khul mayada combat dress set pa afaba makhalgi khulaising paiba Kuki militantsingna passenger bus amabu khamduna manungda kakhalaga miyamu check tawduna ki tujungba pikhibagi tawdok naga CSO singna kan mamongda condemn tawragli. Loinana thawdo aduna maram oiraga ukrul chawna tension leire hadi foothill naga coordinating committee amasung Sagolmang area naga student association anigi maike digi bus adu ukrul central division gi manung chana leiriba tangkhul naga village ama oriba sana kaithel dagi ukrul tamna chatkhibani adu wayuk pung 3:30 rom taba matamda ukrul lambi gi sarukta kuki khul ama oina leiriba molnom khul mapada Kuki militant sing aduna gari adu bu khamlaga manungda kakhatuna frisking tawba yauna passenger sing aduna pairama mobile phone sing su sis tawsinduna check tawki amasung blank fare tawduna aki tujungba pokhanbagi tawdok kaya chathakhiba du akan mamongda condemn tawi thawong asi naga miyam gi security amasung dignity bu ikaiba pibani thawdo asiga mari lainaba singi maikaidegi naga singda apology tawdraba amasung makhoina chathakhiba thawdok sing adugi matangna mayek singna khangandaba tarabadi madugi chapchaba counter measure sing lokhatkani naga miyamna naga singi pari puri gi oibalam maning tamba amasung dignity gi wafam da kaidongai desu compromise tawre amasung khangduna leithokloi Kuki militant singna naga singda khatnaba hobagi thawdo asina afaba mahai karisu purakloi thawdo asigi matangda Kuki leadership amasung makhoigi arm group singna cadre singna chathariba ka henma thawong sing thingduna amaga nungsi chanana santi oina leminana ba honagadabani Kuki militant singna chathakhiba yamna chawkhataba amasung aina yadaba thawong sing adu mari leinaba authority singi maikaidegi chapchaba action lokhatuna sana kaitel Imphal route asida chathokta sin toriba sing asi asoya ngam thoandanaba honagadabani asiguma thawong asi makhata na chatharakpa tarabadi naga singi security amasung dignity ge damakta chapchana thingnagani haidi thawdodagi matangda Jokhan khul al haina kauba Facebook post amada free movement at your own risk haina caption tharga thagalakpa miyam ihan hana unakhibani thawdo adu mall nomda leiriba Kuki militant singi camp gi footage viral oirakhiba ama Kuki militant singna thengnabadagi makhoigi camp gi photo adu kana gumbana lawkhre haina chingnabadagi bus adu khamlaga matungda passenger singna pairagliba phone sing adu seize tawki loinana phone sing adugi image amasung video sing adu check tawki adu makpu makhoina chingnariba photo sing adu thengnadabadagi phone sing adu amuhana passenger sing da handokhi Kuki militant singi maikaidagi di kana gumbana yamna tumina makhoigi camp gi footage adu larumgani haina chingnari haina toppa paugi source amana hairi adu Kuki militant singi maikaidagi chapchana bus adu khamduna check tawkhibagi maram adu di hojik fawgi oina phongdorokpa leitri panbe yabadi hawkhiba chahi 2021 gi August 3 da sana kaithel village tagi Thodrai kasung amasung nausemu lungleng kauba nagagi Meeoi ani mafam khangdana mangkhra matung August 9 gi nungthil pung 3 lom tabada ihang turel gi mapandagi patha pumtharaba hakchang oina phangki thawdok aduna maram oiraga ngarang Kuki militant singna chathakhiba thawong aduna naga singna chawna tension leire haidi PM Modi September 13 gi ayukta Churachandpur da thunglagani Kanglada public meeting pangthuklagani police headquarters amasung secretariat building sangarangani hawkhiba chahi 2023 gi May 3 dagi Thoglakhiba Kangnuki Erang asigi matung ahanba oina pung 3 gi khongchatta tha asigi 13 da Prime Minister Narendra Modi Manipur da lakadauri Prime Minister gi khongchat manung Manipur Police ki nauna saba police headquarters amasung secretariat building sangaba yauna tongan ba project kaya gi yatra hulamgani hairi paugi source amana hairi bana Prime Minister Narendra Modi Mizoram Bairavi Sairang railway project sangabagi thoram yauram laba matung numit asigi ayuk pung 12 makhai degi numit ungba pung 12 fawgi manungda akhanaba flight ta Churachandpur da thungani loinana mafam aduda pung amarom chupna public meeting amada saruk yaruraba matung mafam adudagi amuk Kangla fort ta amuk thunglagani loinana Kangla da pangthokadaba public meeting aduda saruk yagani meeting asida Manipur Legislative Assembly gi member khudingmak saruk yanaba invite tawgani adum oinamak Prime Minister lakpagi schedule asi weather gi makha pongani public meeting adu loiraba matungda Kangnuki Erang maram oiraga relief camp ta leiriba miyamga interaction ama pangthokani adum oinamak interaction program asi Prime Minister na relief camp ta hakthengna na chatlaga unagada ribra natraga video conferencing gi kuthangda unagada ribra haibasidi housing maki oina final oidri madugi matung Prime Minister na Mantri Pukri dat nauna sariba Manipur Police headquarters amasung secretariat building sangarangani loinana project kaya amasu yatra hulamgani Hojik leiriba schedule plan asigi matung ina Prime Minister Narendra Modi numidang wairam pung 3 tabada Guwahati gi damang Imphal thadokhiba yai haidi amaramda Prime Minister Narendra Modi Manipur da lakadoriba asiga mari leinana mafam kayada security gi force na paksana operation chathaba yauna anti social elements singna pamdaba thodok sing tholakpa yai haina chingnaba mafam kayada akanba
मियेंग चंगदुना थबक पाइखटपा हौरे कन्वॉयसिंग अमसु इमरजेंसी सर्विसिंग स्मूथ ओइना चटपा यानबा लंबीगी रोड ब्लॉकेजसिंग क्लियर ओइबगी तौबगी थबक कन्ना चथरी मसिगी मथक्ता हौजिक चथरिबा ऑपरेशन की थबक असि हेना माइ पांगनबगी दमक्ता मणिपुर पुलिस इंटेलिजेंस एजेंसी सेंट्रल पैरामिलिटरी यूनिट सिंगी मरक्ता यामना तोइना कोऑर्डिनेशन मीटिंग पांगथोकली सोशल मीडिया प्लेटफॉर्म सिंगदा आइने यादब नत्रगा इरांग थोकपा याबा वरोल न चिंगबसिंग थागतप्रा हाइबदु मरी लेनबा ऑथोरिटी सिंगना यामना कुपना यंगसिनबगी थबक चथरी प्राइम मिनिस्टर लाकदौरिबा चुरचांदपुर अमसुंग इम्फाल की जगह सिंगदा पामदबा थोकदो अमता थोकतनबगी दमक ड्रोन सर्विलेंस स्नाइपर डॉग स्क्वाड अमसुंग क्विक रेस्पॉन्स टीम सिंग डेप्लॉय तौगनी हाइरी मरक असिदा पावगी सोर्स अमना प्राइम मिनिस्टर ने इम्फाल लेवरिंगै मनुंग महाकना चथोक चसिन तौबदा तोंगनबा बुलेट प्रूफ गाड़ी इम्फाल थुंगलरे हाइरी अदुबु चप चाबा ऑफिशियल ओइबा पाउदी फंगमगम नेपाल दा सोशल मीडिया थिंगलुबगी इरांग दा तरागा मापन सिरे प्राइम मिनिस्टर केपी शर्मा ओली गी युमई थाखरे मिनिस्टर अनि रिजाइन तौखरे नेपाल दा सोशल मीडिया थिंगबगी मतंगदा नहा सिंगना इरांग होरकपदगी पुलिस का खुथोंगनाबदा मियोई तरागा मापन सिखरे कया अमना असोपन नंखरे प्राइम मिनिस्टर की युमई थादोखरे नेपाल गवर्नमेंट सोशल मीडिया थिंगबगी फिरेफ लौरकपना मरम ओइरगा कैपिटल काठमांडू अमसुंग अतई मफम कयादा नहासिंगना इरांग होरकपदगी पुलिस का खुथोंगनाबदा मियोई तरागा मापन सिखरे कया अमना असोपन नंखरे महैरो यावना नहा कयाना जेनजेट हाइबा बैनर मखादा थोरकतुना काठमांडूदा लैबा पार्लियामेंट ममांगदा नेपाल सरकार न लौरकलिबा फिरेफ अदु हंदोउ हाइदुना खोंजंग चंगसिनखी प्रोटेस्टर्सिंग अदुना पार्लियामेंट मनुंगदा चंगसिनबा होनरकपदगी पुलिसना थिंगनबा होनाबदा नाकलनिगी मरकता खुथोंगनरकपदगी पुलिस की माइकैदगी टियर गैस अमदी रबर बुलेट कापसिनदुना तनखाइनबा होनखिबा थौदो अदुदा मियोई तरागा मापन अदु सिखिबगा लोइनना मियोई कया अमना असोपन नंगबदगी हॉस्पिटल दा पुखतुना लाइकनरी हाइरी ngasisu makha tana khoisaunaraba nahasingna नेपाल की प्राइम मिनिस्टर केपी ओलीगी प्राइवेट रेसिडेंस अमदी कम्युनिकेशन मिनिस्टर पृथ्वी सुबा गुरुंगी युमसो मई थादोक्तुना अमांगता थोहनख्रे हाइरी नेपाल की इरांग असि का हेना कनखलकपदगी होम मिनिस्टर रमेश लेखा अमसुंग एग्रीकल्चर मिनिस्टर रामनाथ अधिकारी मसा मसा की फमदगी रिजाइन तौखरे निंगसिंगबा याबदी हौखिबा सगोलसे नुमिता नेपाल सरकार ना फेसबुक व्हाट्सएप एक्स इंस्टाग्राम अमसुंग यूट्यूब यावना तोंगान तोंगानबा सोशल मीडिया साइट कुनगतरुक बैन तौसिनखिबनी सोशल मीडिया साइट सिंग अजी रेगुलेशन अमगी मखादा पुरंगनबगीदमक बैन तौबनी हाइना नेपाल सरकार की माइकैदगी फोंदोकपगा लोइनना हौजिक ओइरकलिबा फिबम मसेगी मतंगदा खननबा प्राइम मिनिस्टर ngasi ओली ऑल पार्टी मीटिंग अमा कौख्रे हाइरी जम्मू एंड काश्मीर की कुलगम दा खुथोंगनबदा टेररिस्ट अनि लानमी अनि सिरे जम्मू एंड काश्मीर की गुदरदा लैबा असुकपा उमंगदा जम्मू एंड काश्मीर पुलिस अमसुंग सीपीआरएफ ना जॉइंट सर्च ऑपरेशन चथाबदा टेररिस्ट सिंगा थेंगनरक्तुना कनम मोंगदा खुथोंगनबदा हौजिक फावल टेररिस्ट अनि हाटपा ngamkhre पर्सनल अनि सिरे हाइना एजेंसी की पाउना फोंदोरकली खुथोंगनबदुदा जूनियर कमीशन ऑफिसर अमा यावना पर्सनल अहुम असोपन नंखिबनी मखोइबु अनकवा हॉस्पिटल दा पुखतुना लायेंग चथाबदा पर्सनल अनि अदु लाइकनबा ngamdana लाइखिदबनी हाइरी हौजिक फावगी ओइनदी सिक्युरिटी फोर्स सिंगना हाटपा ngamkhraba टेररिस्ट अनि अदुगी मसक ममिंग खंबा ngamdri अदुबु सिक्युरिटी की ऑफिसर सिंगना फोंदोखिबदा टेररिस्ट सिंग अदु फॉरेनर सिंग ओइगनी हाइरी हौजिक गुदरगी उमंगी सरुकता टेररिस्ट सिंग लोटुना लाइरिबा हाइबदु खंगदोकनबा मखाताना थिहुंबगी थबक चथरी इंटेलिजेंस की पाउना हारिबा मफम असेदा टेररिस्ट सिंग चथोक चसिन तौरे हाइना फोंदोरकपदगी सिक्युरिटी फोर्स के अपुनबा टीम चंगसेंदुना थिहुंबगी थबक चथखिबनी हाइरी पनबा याबदी पाकिस्तान दा बेस तौबा मिलिटेंट सिंगना जम्मू एंड काश्मीर दगी नहा सिंग रिक्रूट तौबगी चांग असुकी मतिक हंथरगले हाइरी हरियाणा दगी मियोई अमा यूएस दा काप्तुना हाटख्रे हरियाणा दगी मियोई अमा यूएस दा महाना थबक तौरिबा स्टेलर अदुगी मपान दा लैबा लंबी दा मियोई अमना मपान थोके तौबदा थिंगुबगीदमक काप्तुना हाटख्रे हाइना माकी इमुंगना पीटीआई दा फोंदोखरे जिंदा डिस्ट्रिक्ट की मियोई मसागी चही कुनगतरुक सुरबा कापिल कैलिफोर्निया दा स्टोर अमदा सिक्युरिटी गार्ड अमा ओइना थबक तौबनी स्टोर अदुगी मपान दा मियोई अमना मपान थोकपदु महागना थिंगलुबदा मरा येनरखी मिकुप खरगी तुंगदा मियोई अमना नोंमै अमा सतोकलगा मंगोंदा कापखी कापिलना पनामा की जंगल सिंग फाउदना मेक्सिको बॉर्डर वाल कादुना डोनकी रूट अदु फाउदना चही अहुमलोंगी ममांगदा यूएस ता चटखी महाग अहानबदा फाखी अमसुंग कोना लीगल प्रोसीडिंग्स मतुंगदा थादोकी अमसुंग मतम अदुदगी हौना यूएस ता लेरखी महाकी इमिग्रेशन अदुदा इमुंग मनुंग कांगबना लुपा लाख 95 रोम तिंखी चही एसिगी मेदा इंडियन ओरिजिन की नुपा अमसु यूनाइटेड स्टेट चा कस्टमर अमा सादुना चंगलखिबा मियोई अदुना काप्तुना हाटखी मार्च ता अतोपा थौदो अमदसु मसागी चही कुनगा मरी सुरबी इंडियन नुपी अमसुंग माकी चही 53 सुरबा मपा अदु वर्जीनिया की डिपार्टमेंटल स्टोर अमदा काप्तुना हाटखी हाइरी पैलेस्टाइनियन सिंग द मियोट मिनै चथबबु यूएन यानिंगदब फोंदोखरे गजादा लैरिबा पैलेस्टाइन मचा सिंगबु इजराइल लानमिना मियोट मिनै चथदुना हातोकपीबगी थवंगबु यूनाइटेड नेशन हाई कमिश्नर फॉर ह्यूमन राइट्स OICHR की लुचिंगबा
Volker Turkana akanba mawngda yaningdaba fongdokkhre. Gazada leiriba miyamgi nongmada changdraba yadraba polamsing marang kaina fanganbada Israelna athingba piriba asi yamna laibak thiba mawng amani haina fongdokpaga loinana Israelna thawong asigi marik chumba paukhum International Court of Justice ta thamgadabani haina akanba wafam thamki. Israel lanmina Gaza langi khudongchaba lawduna micham miyam kayabu miot minai chathaba asi khudakta lepkadabani haina akanba warol thamkibaga loinana UN gi staff singi mathakta kian khanganba yauna pamdaba thodok sing chathaba su khudakta leptuna UN gi staff singna mathau pangthokpada athingba piroidabani haina su section warol thamkhre. Chennaba da pangthokpa Human Rights Council gi humfu suba session da wangangladuna Volker Turkana Israel lanmina chatharaliba thawong asi mioibagi punsibu ikai khumnadabani amasung paksana miot minai chathaduna Palestine machasingbu manghanaba honabani haiki. President Trump na Hamas aroiba section warol thamkhre athuba matamda Gaza da yanaba ama laklagani. US President Donald Trump na Hamas militant sing da aroiba section warol thamladuna mahaki administration na laukhatliba tharang sing asina Gaza da ingtapa puraktuna laiba asigi afaba oiragani haina fongdokkhre. New York ta chatpa khongchat loiraduna Washington na thunglaba matungda paummisingda fongdokladuna President Trump na hai mahaki lengangna Gaza gi yaifanabagi damak warosin ama puraknaba honariba asi yamna phaba khongthang amani Israel amasung Hamas gi marakta hojik chathariba lana sigi matangda palladuna Israel gi mioi sing Hamas na lanfa oina phajinduna thamliba asi achoba problem amani haiki. Leiba asina choba thodang loduna Gaza gi lana si warosin puraknaba honariba asi Middle East Israel amasung khudingmaki yaifanabani amasung Gaza da ingtapa purakpa haibasi khudingmakna pamnaba mawong amani haiki. Hamas militant singna Israel ge hostage sing khudakta thadoraktuna lanasi loisinaba honagadabani haina su Hamas militant singda section warol thamki. US na lan loisinaba khongthang kaya laukhalakliba asi Israel gi maikaidagi di ayaba fongdoktuna lakli haina su President Trump na fongdokhibaga loinana Hamas gi maikaidagi su lan loisinabagi wafam asi yagadabani haiki. US President Donald Trump na Gaza gi lana si loisinaba haudorakliba kayabu Hamas militant sing na taramna okpaga loinana khongthang asina Gaza gi miyamgi mathakta miot minai chathabagi thabak sing lefanabagi achoba khongthang ama oiragani. Hamas gi maikaidagi negotiation table da famduna maikai anina phajinduna thamliba lanfa sing thadoknabagi matangda khananinnagadabani. Gaza da leiriba Israel gi lanmi sing lauthoktuna leiba asida lan loire hana lauthoraklaba matamda leiba asida ingtapa tangdu leitaba purakani haina su Hamas gi maikaidagi fongdorakhi. Palestinian Independent singi maikaidagi Gaza bu chalainaba committee ama sembada Hamas na saugatpaga loinana committee asina mathau tawhanbada Hamas na sutaramna ugli haiki. Hamas militant singna phajinduna thamliba Israel gi mioi yankhai gi manungda hinglamgani haina thajanariba kun adu khudakta thadorakadabani haina su Trump na paummisingna thamki. Israel na surrender tawro natraga hatlagani haina Hamas bu aroiba warning tawkhre. Gaza da hostage sing anauba deal ama Hamas na soidinamak yagadabani haina US President Donald Trump na haikiba matung Israel Defense Minister na ningthokaba numita Hamas ta khulai thadoknaba natraga siba mayoknanaba khangankre. Warning sing adu Israeli military na chahi ani rongi mawang tahanba conflict asigi matung Hamas bu aroiba oina maithiba pinaba wasakhibaga Gaza city gi akoibada bombing sing amasung operation sing hena kankhatkhiba gani. Gaza da Israel ge attack sing na nongmai jinumita yamdrabada mioi nifugani pansiki Gaza city ge akoibada ngarang numidang su attack sing da topa mioi tara siki hostage sing adu thado amasung nakhoi gi khulai sing thamlo natraga Gaza thugairagani amasung nakhoi hatlagani haina exta Israeli Defense Ministers Israel Katz na haiki city adu paishinaba Israel ge attack hoba du makhoina phongna lauthokhi de adubu Nomaiji numita makhoina numit kharani gi manungda ahum suba awangba building ama thugaiki Israel gi military na siram lagani thajaba kunga manga yauna Gaza da hostage nifuga taret leiri haiki Israel na aigi tam kaya yakre hauzik Hamas na yagadaba matam lakle yadabagi falsing adugi matangda warning tawkre masi aroiba warning ni haina Trump na haiki